ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ. ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯗꯤ ꯍꯪꯉꯛꯄ ꯌꯥꯝ ꯌꯥꯎꯋꯦꯕ ꯇꯤꯖꯤꯒꯤ ꯐꯣꯝꯁꯦ ꯀꯔꯝ ꯀꯥꯟꯗꯩ ꯊꯥꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟꯗꯩ ꯂꯧ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕ. ꯃꯌꯥꯝ ꯁꯤꯒꯤ ꯑꯩ ꯍꯥꯏꯗꯤ ꯃꯤ ꯍꯪꯉꯛꯄꯁꯤ ꯌꯥꯝꯃꯦꯕꯀꯣ. ꯑꯗꯨꯅ ꯁꯤ ꯇꯤꯖꯤꯒꯤꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯐꯣꯝ ꯊꯥꯗꯦꯕ. ꯐꯣꯝ ꯊꯥꯗꯦꯗꯤ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ 10ꯒꯤ ꯑꯦꯛꯖꯥꯝ ꯍꯩꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯅꯤꯈꯛ ꯁꯥꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯨ ꯌꯦꯡꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯅꯤ. ꯍꯥꯏꯗꯤ ꯃꯥꯏ ꯇꯤꯖꯤꯗ ꯇꯝꯅꯤꯡꯕ ꯀꯥꯡꯕꯨꯒꯤꯗꯤ ꯃꯣꯏꯒꯤ ꯀꯃꯟ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯍꯥꯏꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔ 11 ꯀꯥꯅꯕꯒꯤ ꯃꯣꯏꯒꯤ ꯀꯃꯟ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯀꯥꯡꯕꯨꯒꯤ ꯃꯣꯏ ꯁꯔꯀꯥꯔꯒꯤꯀꯣ. ꯑꯗꯨ ꯀꯃꯟ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁꯇꯣ ꯌꯥꯎꯗꯧꯕꯅꯦꯕ ꯃꯌꯥꯝ. ꯑꯗꯨꯒꯤ ꯇꯦꯁꯇꯣ ꯀꯩꯅꯣꯗꯒꯤ ꯍꯧꯔꯒ ꯗꯦꯠ 13ꯗꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯐꯣꯝ ꯊꯥꯈꯤꯕꯗꯣ. ꯑꯗꯨꯒ ꯗꯦꯠ 20ꯗ ꯂꯥꯁ ꯗꯦꯠ ꯑꯣꯏꯗꯧꯕꯅꯦꯕ. ꯉꯁꯤꯁꯦ ꯂꯥꯁ ꯗꯦꯠꯅꯦꯕ ꯑꯗꯨ ꯀꯃꯟ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁꯀꯤ ꯐꯣꯝ ꯂꯧꯕꯁꯤ ꯃꯌꯥꯝ. ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ ꯃꯌꯥꯝ. ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯁꯥꯅꯤꯡꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏ ꯗꯥꯏꯔꯦꯛ ꯋꯦꯕꯁꯥꯏꯠꯁꯦ ꯁꯤ manipur.education.gov.in ꯁꯤꯅꯦ. ꯑꯗꯣ ꯁꯤ ꯀꯃꯦꯟ ꯕꯣꯛꯁꯇꯁꯨ ꯍꯪꯉꯛꯄ ꯌꯥꯎꯋꯦ ꯃꯤ. ꯍꯥꯏꯗꯤ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯈꯣꯠꯀꯤꯅꯣ. ꯁꯤ ꯋꯦꯕꯁꯥꯏꯠꯁꯦ ꯆꯪ ꯌꯥꯗ꯭ꯔꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯐꯣꯝꯁꯤꯁꯨ ꯁꯤꯗꯩ ꯗꯥꯎꯟꯂꯣꯗ ꯇꯧꯗꯣꯏꯅꯦꯕ. ꯐꯣꯝꯗꯨꯁꯨ ꯑꯦꯔꯔ ꯏꯁꯇꯥꯕ꯭ꯂꯤꯁꯤꯡ ꯑꯦ ꯗꯥꯇꯥꯕꯦꯁ ꯀꯅꯦꯛꯁꯟ ꯇꯧ ꯂꯩꯔꯦꯕ. ꯁꯔꯚꯔ ꯗꯥꯎꯟ ꯑꯣꯏꯈ꯭ꯔꯦ ꯃꯣꯏꯁꯦ. ꯁꯤ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯣꯇꯤꯁꯇꯨꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧ ꯌꯥꯗ꯭ꯔꯦ. ꯃꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈꯤꯕꯗꯣ. ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯗꯨꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯑꯃꯐꯥꯎ ꯌꯥꯗ꯭ꯔꯦꯕ. ꯍꯥꯏꯗꯤ ꯑꯩ ꯍꯥꯟꯅꯗꯤ ꯚꯤꯗꯤꯑꯣꯗꯤ ꯁꯥꯈ꯭ꯔꯦ ꯃꯌꯥꯝ ꯀꯣ. ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯟ ꯗꯤꯇꯦꯜꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯅꯤ ꯃꯃꯥꯡꯗ ꯁꯥꯈꯤꯕꯗꯣ. ꯑꯃꯅ ꯃꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯥꯕꯅꯦꯕ. ꯅꯣꯇꯤꯐꯤꯀꯦꯁꯟ ꯗꯦꯠ ꯀꯌꯥꯗꯩꯅ kya ꯐꯥꯎꯕ ꯐꯣꯝꯁꯦ ꯊꯥꯅꯤ ꯈꯣꯠꯅꯤ. ꯑꯗꯨ ꯀꯔꯝꯕ ꯃꯣꯏ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ 12 ꯄꯤꯌꯦ. 12ꯒꯤ ꯃꯅꯨꯡꯁꯤꯗ ꯇꯤꯖꯤꯁꯨ ꯑꯃꯅꯦꯕꯀꯣ. ꯑꯗꯨꯅ ꯁꯤꯒꯤ ꯀꯃꯟ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁꯁꯦ ꯐꯝ ꯂꯣꯏꯔꯀꯥꯟꯗ ꯁꯦꯂꯦꯛꯁꯟ ꯐꯪꯉꯀꯥꯟꯗ ꯇꯤꯖꯤꯗ ꯇꯝꯗꯣꯏꯅꯦꯕ ꯃꯌꯥꯝ ꯆꯨꯁ ꯇꯧꯔꯀꯥꯟꯗꯀꯣ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯃꯌꯥꯝ. ꯉꯁꯤ ꯂꯥꯁ ꯗꯦꯠꯅꯤ. ꯑꯗꯨꯅ ꯉꯁꯤꯃꯛ ꯑꯅꯛꯄ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ 12ꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯀꯥꯟꯗ ꯐꯣꯝ ꯂꯧꯕꯤꯔꯒ ꯐꯣꯝꯗꯣ ꯊꯥꯖꯤꯟꯕꯤꯌꯨ. ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯦꯁꯇꯣ ꯗꯦꯠ 21ꯔ 22ꯔ ꯑꯗꯨꯗ ꯑꯣꯏꯔꯝꯒꯅꯤ. ꯆꯞ ꯆꯥꯕꯗꯤ ꯀꯥꯎꯔꯦ ꯑꯩꯁꯨ. ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯐꯣꯝꯒꯨꯝꯕ ꯃꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯊꯝꯕꯗꯣ ꯑꯩ ꯃꯥꯏ ꯍꯤꯁꯇ꯭ꯔꯤ ꯀꯛꯈꯤꯕꯗ ꯄꯨꯂꯞ ꯌꯥꯎꯈ꯭ꯔꯦꯕ. ꯑꯃꯐꯥꯎ ꯂꯩꯍꯧꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗ. ꯑꯗꯨꯅ ꯑꯩꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯋꯦꯕꯁꯥꯏꯠꯁꯦ ꯌꯦꯡꯉꯣ. ꯃꯣꯏ ꯌꯥꯗ꯭ꯔꯦꯕ ꯁꯦ. ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ. ꯑꯗꯨꯅ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯂꯣꯏ ꯁꯥꯈ꯭ꯔꯕꯅꯦ ꯃꯌꯥꯝ. ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯌꯥꯎꯔꯕ. ꯁ꯭ꯀꯨꯜ 12ꯗ ꯀꯔꯤ ꯁ꯭ꯀꯨꯜꯅꯣ. ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯝꯅꯤꯡꯕ ꯁ꯭ꯀꯨꯜꯗꯣ ꯈꯜꯂꯣ. ꯃꯔꯨꯑꯣꯏꯅ ꯇꯤꯖꯤ ꯁꯥꯇ꯭ꯔꯒꯤꯀꯣ ꯇꯝꯅꯤꯡꯕ ꯀꯥꯡꯕꯨꯗꯣ ꯃꯌꯥꯝ. ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩ ꯍꯥꯏꯁꯦ ꯑꯅꯛꯄ ꯁ꯭ꯀꯨꯜ ꯑꯃꯗ ꯆꯠꯄꯤꯌꯨꯀꯣ. ꯍꯥꯏꯗꯤ ꯁ꯭ꯀꯨꯜ 12ꯗꯨ ꯈꯛꯇꯅꯦ. ꯑꯗꯨꯏ ꯃꯅꯨꯡꯗ ꯑꯅꯛꯄ ꯑꯃꯗꯆꯠꯄꯤꯔꯣ. ꯇꯤꯖꯤꯗ ꯑꯣꯏꯁꯨ ꯆꯠꯄꯤꯔꯣ. ꯑꯗꯨꯀꯥꯟꯗ ꯈꯨꯗꯛꯇ ꯃꯣꯏꯒꯤ ꯀꯃꯟ ꯏꯟꯇ꯭ꯔꯥꯟꯁ ꯐꯣꯝꯗꯣ ꯂꯧꯔꯀꯥꯟꯗ ꯐꯣꯝꯗꯣ ꯊꯥꯖꯤꯟꯕꯤꯌꯣꯕ ꯃꯌꯥꯝ. ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯤꯗꯨꯒꯤ ꯂꯤꯡ ꯑꯅꯤꯗꯣ ꯍꯥꯞꯄꯝꯒꯦ. ꯑꯃꯨꯛ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯚꯤꯗꯤꯑꯣ ꯑꯅꯤꯗꯨ ꯈꯛꯇꯪ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯒ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯃꯌꯥꯝ. ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯃꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯄꯒꯤꯀꯣ ꯗꯦꯠ ꯀꯌꯥꯗꯅ kya ꯐꯥꯎ. ꯑꯗꯨꯒ ꯀꯣꯂꯦꯖ ꯀꯔꯝꯕꯗ ꯊꯥꯖꯤꯟꯒꯗꯕ ꯈꯣꯠꯀꯗꯕ ꯍꯥꯏꯕ ꯑꯃ. ꯑꯅꯤꯁꯨꯕ ꯚꯤꯗꯤꯑꯣꯗꯅ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯐꯣꯝ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯕꯅꯦꯕ. ꯃꯥꯒꯤ ꯐꯣꯝꯗꯣ ꯂꯥꯛꯑꯦ. ꯐꯣꯝꯗꯣ ꯀꯃꯥꯏꯅ ꯐꯤꯜ ꯑꯞ ꯇꯧꯅꯤ ꯈꯣꯠꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯚꯤꯗꯤꯑꯣꯅꯦꯕ ꯑꯃꯅꯀꯣ. ꯑꯗꯨ ꯑꯅꯤꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯤ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯀꯣ ꯁꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯃꯒꯦ. ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ. ꯑꯗꯨ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯇꯧꯕꯤꯔꯣ. ꯍꯥꯏꯗꯤ ꯉꯁꯤ ꯂꯥꯁ ꯗꯦꯠꯅꯤꯅ ꯇꯝꯒꯗꯕ ꯀꯥꯡꯕꯨꯗꯤ ꯍꯧꯖꯤꯛ ꯇꯧꯍꯧꯕꯅ ꯐꯔꯦꯕ ꯃꯌꯥꯝ ꯀꯣ. ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ. ꯑꯗꯨꯒ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦ. ꯋꯦꯕꯁꯥꯏꯠꯁꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ. ꯁꯤ ꯆꯪꯕ ꯌꯥꯗ꯭ꯔꯦꯕ. ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣ. ꯃꯔꯨꯑꯣꯏꯅ ꯇꯤꯖꯤꯒꯤ ꯑꯇꯣꯞꯄ ꯑꯐꯕ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ 12 ꯂꯦꯝꯍꯧꯔꯤꯕꯀꯣ. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯑꯗꯨꯀꯥꯟꯗ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯉꯁꯤꯃꯛꯁꯨ ꯃꯇꯝ ꯂꯩꯔꯤꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯀꯥꯟꯗ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯣ. ꯊꯦꯡꯛ ꯌꯨ.